上学上过700人。哎呦我的妈！买回的一家呢，是吧？都比的是的，现招了不买是吧？都比的，现招了，ไงมาส่งกับคนละกัน哎呦我的妈！โรงสิปุ่งกู้อะไรที่จริงวันนี้โรงสิพัฒนาไอ้ที่มุดมันเนี่ยบอกว่าให้เพชรมันมาถ้าเกิดเสียความร่ำโรงสิกู้เขาได้ยังพอใช้เมียมคลิกอินนั่นนะปลักพันนี้นั่นเองก็ลุ่มเดือดตัวพอแล้วย่างเสร็จแล้วเสียมาดีทางกันเลยบักซาด้วยก็ไม่ทางกันหลักตัว Baksa ka lupa ko kumitan. Mayam sida laire kai ba mayam do pam bana laire kai re singuni pamu dra jingune si plate chu kai re se si plate che ahum kha kai khare Hello guys, welcome back to my channel. Good morning everyone. Yang masih di ayuk tigi wena hauzere. ayuki view se mayam jangalake aikoina hojik leiriba hojik leiriba kano se room se asigi hek mamang da ko quarter le yaba se asigi quarter se hayeng asigi quarter sida ai chatoine ado mayam da ina rang hande ki sidum hai da bani ko ngasi di hai rage ado ngasi sigi mamang da hek leiriba quarter mayam se asisiga hayeng ai chatoine quarter phangaga ado mayam ado jawragasu quarter do phangaga matungdasu quarter gi mayam do ai jinghalakani manungda kamai to bai do hauji ki dc mapan dagi ai dum balcony sidigi sumaina phamma bako ji gi ne e balcony dagi sumaina phamma ga dum ai je non so ji ne le ba phamma ga hawa nu si saraga de ai si tan si se ai ngai mi si siklia bako yam satina nungai aduna se si ga dum phamma ga mo gi mapan tawriga mayam si sai sum ji ga le ra bani isu wa khala khanje ni kama tamda quarter si ga changbo phangde no quarter si phangde no ai de khan na le ra bani matam mo gi khitang changi ni do kya ba si de mamang ni de na ko ke chatta maning de chatke maning gi najara sa jinghalake mayam da maning gi view si su maning gi view si so ai dum mayam da jinghalake salai sina chachiga siga kari moina thara be ko sida tulsi su akoi ni ising haibi bani ba ko to kangli kamchalak to sa kari pata hori umbugi ni da ko na ka thaja banate ko di na nga hanta yora salai kari pata le se jingune siga lapu pam si jingune ai na lapu pam si uraga wakhang ngai ko akoi son da di lapu pam yam hauna bani sidi pa sa u phang dia ko jing lapu pam si jing sida bu lapu pam thai si bu chor ki dra si bu sini lapu pam ni lapu pam si mana kang ya mayam sini ujau sini kangna ai hauji morning gi routine dum mayam da som jeng hanjarake morning da ai hauji ising sa halaga ising se thakchal laga ising bulumbu sabado adu do thage ina senina dum tipinda wani dum sahle ang khase kasagi ising sa hango sidi je ina balcony sida puthoga chair sida phammaga ko balcony sida thammaga chair sida phammaga galas sa sida haida haida dum thatoina ba phammaga sumaina ji bagan khang loi loisan noi no job lore ado ayu ki breakfast hoba lore ado ayu ki breakfast se megi oina tawre sabadi ucha roi ge dum mayam do no asam bida megi oina hojale icha no paso megi chage an hai ba kwa do na megi oi hore mayam do mayam hoji se na na ki photo akoi tha gi ba photo lak na lai ni ba kwa ado ngasi se pot chen lak ka na me se pon to le ado photo na ne gi lani hayeng lakani ngasi lakani hangchi lakani tawna tum nei ba ado ngasi di photo jawra e haina hai ado na le ga pungkhai mung changani na hai ba ko ado jawra ga na mi ding hai ke ado ai di kapo chai mi上学上过700人。哎呦我的妈！Poto jawre na hai ba ko mama mang da lai pot jawre to sidi lai si gari se
ꯁꯤ ꯒꯥꯔꯤꯁꯤꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯈꯪꯗꯦ ꯄꯣꯠꯇꯣ ꯑꯣꯟꯊꯥꯡ ꯑꯣꯟꯖꯤꯟ ꯇꯧꯅꯒ ꯌꯧꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯄꯣꯠꯇꯣ ꯎꯔꯒ ꯈꯪꯒꯅꯤ ꯁꯤ ꯂꯩꯔꯦ ꯒꯥꯔꯤꯗꯣ ꯄꯣꯠꯇꯣ ꯑꯣꯟꯅꯅꯒ ꯂꯥꯛꯑꯗꯤ ꯁꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯃꯣꯏꯁꯤꯗ ꯈꯥꯝ ꯄꯣꯠ ꯆꯩ ꯃꯌꯥꯝꯅꯤ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕꯅꯤ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯄꯣꯠ ꯆꯩ ꯄꯨꯔꯛꯄꯅꯤꯅꯅꯦ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯒ ꯁꯤꯗꯤ ꯌꯥꯎꯔꯛꯑꯦ ꯑꯃ ꯂꯩꯔꯦ ꯂꯝꯕꯤꯁꯦ ꯄꯤꯛꯄꯅꯤꯅꯅꯦꯀꯣ ꯁꯤ ꯒꯥꯔꯤ ꯑꯊꯧꯕ ꯊꯩꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯏꯆꯥ ꯅꯨꯄꯥꯅꯤ ꯀꯨꯝꯊꯔꯦ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯌꯥꯎꯔꯦ ꯀꯥꯔꯇꯨꯟ ꯑꯅꯤꯒ ꯕꯛꯁꯥ ꯑꯅꯤꯒꯅꯦꯕꯀꯣ ꯀꯥꯔꯇꯨꯟ ꯃꯆꯥꯁꯤꯡ ꯑꯃ ꯂꯩꯔꯦ ꯃꯥ ꯍꯥꯏꯗꯣꯁꯤ ꯂꯩꯌꯦ ꯀꯥꯔꯇꯨꯟ ꯃꯆꯥ ꯃꯆꯥꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯀꯥꯔꯇꯨꯟ ꯑꯃꯁꯨ ꯊꯥꯡꯗꯔꯦ ꯁꯤ ꯀꯥꯔꯇꯨꯟ ꯑꯅꯤ ꯑꯍꯥꯟꯕꯩꯗꯨꯒ ꯁꯤꯡꯒꯗꯨꯅꯤ ꯑꯗꯒꯤ ꯕꯛꯁꯥ ꯑꯅꯤ ꯑꯃꯒꯅꯤ ꯌꯥꯕ꯭ꯔꯣ ꯅꯪꯒꯤ ꯕꯛꯁꯥꯁꯨ ꯌꯥꯎꯔꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯁꯨ ꯅꯠꯇꯅ ꯃꯊꯛꯀꯤꯁꯦ ꯋꯥꯡꯅꯤ ꯃꯊꯛꯀꯤꯁꯦ ꯔꯣꯡꯁꯤ ꯀꯣꯛ ꯂꯥꯛꯏꯁꯤ ꯌꯦꯡꯉꯨꯅꯤ ꯔꯣꯡꯁꯤ ꯐꯖꯅ ꯃꯨꯔꯝꯃꯅꯦꯕꯀꯣ ꯍꯥꯏꯐꯦꯠ ꯃꯊꯛꯀꯤꯁꯦ ꯄꯥꯛ ꯌꯥꯝ ꯔꯣꯡꯁꯤ ꯀꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯄꯣꯠ ꯆꯩ ꯃꯌꯥꯝꯒꯤꯗꯤ ꯏꯅꯥꯅ ꯄꯨꯔꯛꯄꯅꯤꯅꯅꯦꯀꯣ ꯑꯃꯗꯤ ꯊꯥꯡꯖꯟꯈ꯭ꯔꯦ ꯕꯛꯁꯥ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯁꯤ ꯃꯃꯤꯡꯒ ꯏꯗꯕꯅꯦ ꯃꯣꯏꯁꯨ ꯃꯃꯤꯡ ꯍꯥꯞꯄꯤꯗꯕ ꯀꯩꯅꯣ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯄꯣꯠ ꯆꯩ ꯌꯧꯔꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯡꯁꯤ ꯁꯤꯒꯤ ꯁꯤꯔꯤꯁꯤꯗ ꯀꯃꯥꯏꯅ ꯊꯥꯡꯒꯠꯂꯛꯇꯣꯔꯤꯒꯦ ꯁꯤꯔꯅꯤ ꯂꯨꯝꯗ꯭ꯔꯗꯣ ꯄꯣꯔꯣ ꯌꯥꯝ ꯆꯠꯂꯣ ꯄꯣꯠꯆꯩ ꯑꯃꯗꯤ ꯊꯥꯡꯒꯠꯂꯦ ꯕꯛꯁꯥꯗꯨꯗꯤ ꯀꯃꯥꯏꯅ ꯊꯥꯡꯒꯠꯂꯛꯇꯣꯔꯤ Baksa ka lupa sa kumtan. ꯕꯛꯁꯥ ꯑꯃꯗꯣ ꯃꯃꯤꯡ ꯏꯗꯦꯅꯦ ꯑꯩꯁꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛ ꯂꯣꯏꯔꯕ ꯑꯗꯣ ꯑꯀꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯒꯤꯅꯦ ꯄꯥꯝꯃꯨꯕꯅ ꯁꯤ ꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕꯒꯤꯁꯦ ꯁꯤꯁꯦ ꯑꯩꯅ ꯁꯥꯟꯅꯕꯗ ꯐꯪꯖꯕꯅꯦꯕꯀꯣ ꯑꯁꯤ ꯁꯤꯡꯈꯛꯅꯦ ꯑꯅꯤꯈꯛꯅꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯣ ꯑꯃꯈꯛꯇꯤ ꯄꯨꯔꯥ ꯀꯥꯏꯔ ꯂꯥꯛꯑꯦ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯗꯣ ꯑꯁꯤ ꯀꯥꯏꯔꯦꯁꯦ ꯄꯨꯔꯥ ꯁꯤꯗꯤ ꯃꯥꯏ ꯃꯈꯨꯝꯁꯤꯗ ꯉꯥꯏꯍꯧꯔꯦꯕ ꯇꯣ ꯃꯥꯏ ꯑꯁꯤ ꯃꯈꯨꯝꯁꯤꯗ ꯉꯥꯏꯍꯧꯔꯦ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗꯤ ꯀꯥꯏꯈ꯭ꯔꯦ ꯃꯁꯥꯗꯣ ꯀꯥꯏꯈ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯁꯨ ꯄ꯭ꯂꯦꯠꯁꯨ ꯃꯌꯥꯝ ꯑꯃ ꯀꯥꯏꯔꯛꯑꯦ ꯄ꯭ꯂꯦꯠꯇꯨ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯀꯥꯏꯕ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯕꯅꯁꯨ ꯂꯩꯔꯦ ꯀꯥꯏꯔꯦꯁꯨ ꯂꯣꯏꯅ ꯀꯥꯏꯔ ꯂꯥꯛꯑꯦ ꯁꯤꯁꯦ ꯇꯦꯡꯀꯣꯠ ꯃꯆꯥ ꯀꯇꯣꯔꯤ ꯗꯤꯋꯥꯂꯤꯗꯅꯦ ꯊꯥꯟꯕꯗꯣ ꯑꯩꯅꯅꯦ ꯇꯦꯡꯀꯣꯠꯁꯦ ꯈꯪꯉꯕ ꯑꯁꯤꯁꯦ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯊꯝꯖꯕꯅꯦꯕ ꯈꯨꯠꯀꯥꯁꯦ ꯂꯣꯏ ꯆꯨꯔꯦ ꯁꯤ ꯇꯦꯡꯀꯣꯠ ꯀꯇꯣꯔꯤ ꯃꯆꯥꯁꯤ ꯑꯗꯨꯝ ꯃꯊꯧ ꯀꯥꯟꯅꯔꯀꯥꯟꯗ ꯑꯩꯅ ꯊꯝꯖꯕꯗꯣ ꯑꯍꯨꯝꯈꯛ ꯀꯥꯏꯔꯛꯑꯦ ꯑꯗꯣ ꯑꯍꯨꯝꯈꯛꯇꯤ ꯍꯤꯡꯉꯒ ꯂꯥꯛꯑꯦ ꯁꯤꯡꯎꯅꯦ ꯄꯥꯝꯃꯨꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯁꯤ ꯄ꯭ꯂꯦꯠꯁꯤꯁꯨ ꯀꯥꯏꯔꯛꯑꯦꯁꯦ ꯁꯤ ꯄ꯭ꯂꯦꯠꯁꯦ ꯑꯍꯨꯝꯈꯛ ꯀꯥꯏꯈ꯭ꯔꯦ ꯁꯤꯗ ꯑꯃ ꯀꯥꯏꯕꯗꯁꯨ ꯁꯤꯁꯨ ꯁꯥꯏꯗꯇ ꯂꯣꯏꯅ ꯁꯤꯁꯨ ꯀꯥꯏꯔꯦ ꯄꯥꯝꯃꯨꯒ꯭ꯔꯖꯥꯠꯅꯤꯕꯨ ꯌꯨꯁ ꯑꯝꯇ ꯇꯧꯅꯗꯕꯤꯗ ꯁꯤ ꯀꯥꯏꯔꯤꯃꯤꯁꯦ ꯆꯦꯗꯣ ꯌꯣꯝꯍꯧꯗꯕꯒꯤ ꯑꯩꯈꯣꯏꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯍꯥꯏꯕꯨ ꯆꯦꯗꯣ ꯌꯣꯝꯍꯧꯗ꯭ꯔꯕ ꯆꯦꯗꯣ ꯌꯣꯝꯁꯤꯟꯕꯤꯔꯝꯃꯗꯤ ꯀꯥꯏꯔꯣꯏꯗꯕ ꯃꯥꯗꯤ ꯇꯛꯅꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅꯅꯦ ꯑꯗꯨꯅ ꯀꯥꯏꯔꯦ ꯁꯤꯗꯤ ꯄꯦꯛ ꯀꯥꯏꯗ꯭ꯔꯤ ꯑꯁꯤꯁꯦ ꯁꯤꯃꯨꯛ ꯍꯌꯦꯡ ꯇꯧꯔꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯨꯡꯗꯥꯡꯗꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡ 10:30 ꯇꯥꯔꯦ 11 ꯇꯥꯕꯨ ꯇꯥꯔꯝꯃꯅꯤ 11 ꯇꯥꯔꯝꯃꯅꯤ ꯍꯧꯖꯤꯛ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯁꯤ ꯂꯣꯏꯔꯛꯏꯃꯤ ꯄꯨꯊꯣꯛꯄꯅ ꯖꯦꯡꯕꯗ ꯂꯣꯏꯅ ꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯛꯁꯥꯁꯤꯒꯅ ꯐꯤ ꯂꯣꯏ ꯑꯊꯥꯕꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯦ ꯁꯤꯅ ꯀꯣꯟꯁꯤꯡꯗꯣ ꯂꯣꯏ ꯊꯝꯃꯦ ꯑꯅꯤꯁꯤ ꯄꯦꯛ ꯀꯥꯏꯗ꯭ꯔꯤ ꯑꯅꯤꯁꯦ ꯍꯌꯦꯡ ꯇꯧꯔꯅꯤ ꯉꯔꯥꯡ ꯑꯩꯅ ꯑꯁꯤꯁꯦ ꯄꯣꯠꯁꯦ ꯍꯥꯡꯒꯦ ꯉꯁꯤ ꯑꯌꯨꯛꯇꯣ ꯍꯥꯡꯒꯅꯦꯅ ꯍꯥꯏꯕꯗꯣ ꯑꯁꯤꯗꯣ ꯍꯥꯡꯉꯛꯀꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯍꯥꯡꯗꯣꯔꯛꯑꯒꯦ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣ ꯐꯤꯕꯨꯗꯤ ꯐꯤ ꯉꯥꯛꯇꯅꯤ ꯄꯣꯠꯁꯤꯡꯁꯦ ꯁꯅꯥ ꯆꯠꯊꯣ ꯀꯦꯆꯤ ꯄꯨꯂꯥꯞ ꯆꯣ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒ ꯂꯩꯔꯦ ꯀꯥꯔꯇꯨꯟꯗꯒꯤ ꯂꯣꯏꯅ ꯂꯧꯊꯣꯔꯦ ꯑꯗꯣ ꯁꯤ ꯐꯤꯔꯣꯜ ꯃꯌꯥꯝꯁꯤꯡꯁꯤꯒ ꯃꯃꯥꯅ ꯊꯝꯕꯤꯔꯤ ꯑꯩꯒꯤ ꯀꯂꯔꯁꯦ ꯑꯁ ꯂꯣꯏ ꯆꯥꯏꯔꯤꯕꯣ ꯁꯤꯁꯤꯒ ꯃꯥꯒꯤ ꯈꯤꯂꯣꯅ ꯃꯌꯥꯝꯒ ꯂꯣꯏ ꯄꯨꯊꯣꯛ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯃꯌꯥꯝ ꯑꯩ ꯋꯥꯔꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯃꯥꯂꯤꯁ ꯇꯧꯕꯤꯒꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯂꯤꯁ ꯇꯧꯕꯤꯔꯤ ꯑꯗꯨꯗꯤ ꯃꯃꯥ ꯇꯨꯝꯒꯦ ꯍꯥꯏꯅ ꯍꯤꯞꯄꯦ ꯃꯥ ꯍꯥꯏꯁꯦ ꯃꯩꯇꯩꯂꯣꯟꯁꯨ ꯃꯥ ꯍꯤꯟꯗꯤꯅ ꯉꯥꯡ ꯉꯝꯗ꯭ꯔꯦꯕ ꯃꯥ ꯍꯥꯏꯁꯦ ꯃꯃꯥꯗꯣ ꯋꯥꯔꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦꯕ ꯃꯥꯏꯁꯦ ꯑꯗꯣ
Tuti mama da ay na ising pubire ay sutay. Mama da ising pitae. Mama da ware mama ising pitae. Mama ware ising supite ay su ising tay. Ko. Diba? Nang may ito yung ngang ngambay ng hindi na. Ibang nuway ka da, isa na siya tao biba si Dia. Heng chào ko tumay siya tao biba dra. Heng chào đó lối cao dra. Heng chào đó cao dra. Ma. Cao rồi à. Chana pa tabak pare kana re. Ising ka bubila ka na ay ware da na ising bubila pitae. Malis tao bile mama ay malis tao biura eh. Ay na tao bila no da jare da ay hai ba. Mo tao bigay. Tao bili do ay na pa pare do di tao ni ay di makupsit. Sim ko ke ci e alo di sumai pa ji wanya pa hele. Para. Mara mo da na. Bas. Hila. Sana ka ba? Mai ka na. Isi. Ngay mà xong rồi cô lên đây. 哎呦我的妈！ Kaya na na. Ôi may gì đây?